अहनबमक्तदा डायमंड टीवी चैनल येंबिरिबसिंगबु निरमला थांगजमना तराम नौचरी हजु मखा सतजरकपदा लांथोकसरी ngasi राशिफल अमदी मतम मतमगी वाफम अहनबदा लांथोकसरी ngasi राशिफल मेष राशि नक्थिन नरल मांगहनबा याबा लई फिंगनु सेंदोंग फंगनबा होटनबदी मिकोक थोंगनी अपांबा थबकता खुलोइना पांगनी निंगहनगनु लेशा पाखंग सिंगी ओइना नुंशिबना चाली वृष राशि यदबदी मांगजबा अमदी खांगबा कंदबना नथक थोंगबगा मुकनबा याबा नुमितनी मिंगचत्ति लैगनी गांगथोकपदी पगचै लंजाखोटकनी लेशा पाखंग सिंगी ओइना नुंशिबना जानबिगनी मिथुन राशि ममुत ताना खंगदना खुद थागनु अमदी खुद चावगनु लौसिंग यामना लैरबसु खंथदना थौ पांगलबदी अपंग बतागनी अफा अपुनगी थबकता यावगनु लेशा पाखंग सिंगी ओइना मतम खजिक ngayu कर्क राशि अनम तानबना नंगी फजबा मांगहनगनी ngaiko मांगदबदी सरुक लौसिंग चावबा मीदी वा ताबना हेना मसक थोकदब नुमितनी लेशा पाखंग सिंगी ओइना इरांग पांबना मांगजगनी सिंह राशि अकीब लेरमलबसु थादोउ पांगनिंग थबक पांगलनी मरुप मपांग वालोय अमदी वानोम थौनोम माय पाकनी हंथाबदी लोइनगनु लेशा पाखंग सिंगी ओइना निंगब खरदी थुमगनी कन्या राशि हानदगी लालक्तब थबकता माय पाकनी हक्सांगसु खिंगनी अफबा थबक पांगबै मीना थागतपिगनी अदुबु ngaingamdrabadi हजफम लेते लेशा पाखंग सिंगी ओइना निंगबा थोंगबा वागनी तुला राशि हुरानबना हेना हई सिंगबना इमुंगदा मांगहननबा होनबा लेपते लाइथोकनु मियामगा लैनबा मरीदी हानदै हेना फगनी सेंदोंसु लै लेशा पाखंग सिंगी ओइना पुकनिंग पेंजगनी वृश्चिक राशि पुकनिंग लांगनी अदुबु अनिंगबा थबक इचंग थौना पांगबदगी फंगमदबा मफम अमदी कनबगी नुंगाइबा कनबगी नुंगाइबा लैगनी पाइरकी लौसिंग चावी लेशा पाखंग सिंगी ओइना मरी फगनी धनु राशि वांगांग हैत्रबदी चौकनी ngaingamdragana नरल मांगजगनी मरुप खनबा हैत्रगना नुंशा थिबा नंगनी अदुबु सेल थुमगी लमददी चावना कानगनी लेशा पाखंग सिंगी ओइना निंगबा थोंगनी मकर राशि पांगमदबा थबक पांगनी अनौबा थौरमदा ngasisu खुचाव थाव असिंगबा सकनी इमुंग मनुंगी वा नतना मितोपना इनसिनबा लौगनु लेशा पाखंग सिंगी ओइना नुंशिबना चाले कुंभ राशि मरुप मपांगा वाखल तानदबा लैगनी अमदी यक्नबना मिपाई हनबा याबसु लै लमदगी ओइजा ओइथक फंगनी पांगमदबा पांगनी लेशा पाखंग सिंगी ओइना काइनबा याबा लै अरोइबदा मिनराशि की दबा इचंग थौबा मफम चाना नरल थादबा ngamba amadi ninghanadaba ngasisu chauna kanagadaba numitni hena asa chaubadi mangani lecha pakhang singi oina charangnaba mangjagani ngasigi matam gi wafam da puduna laksari Dhanamanjuri University mutsi hanganu Dhanamanjuri University DMU asibu masigi tangai fadaba lerakpa amasung mathau tarakpadagi thawoidana Dhanamanjuri University English ingani taraga taret semlaga April 3 English ingani taraga nipandagi thabak tawon thoktuna linglakhiba natra aduga karigino हौजिक सही मंगा मपुंग फारबा फावबदा महाइकोल सिबु सिरुम नारुम हंदुना मुसी न थमलिबा करिगिनो हौजिक फावबदा DMU गी मरु ओइबा थबक थौरम सिंह पांगथोकदोरिबा की पोस्ट सिंह ओइरिबा रजिस्ट्रार एग्जामिनेशन कंट्रोलर अमसुंग फाइनेंस ऑफिसर न सिंह सिंगी पोस्ट सिंहबु इंचार्ज सिंह ओइना पुहल्लिबा करिगिनो अदुगा यूनिवर्सिटी ग्रांट्स कमीशन UGC की रेगुलेशन इंग्लिश चमापन यांखै तरु की प्रोविजन तरागनी तो बी गी स्टेट
Hauzik fauba lehenana bahona ramdribana karigino isam sambada mapung phaba university ama ohelamdriba karigino haibasini Dana Manjuri University asiga mari leinaba wahang singi paukhum kanana pigadawri hauzik team haikol si jahi manga mapung phazilaklebanina wahang sing asiga mari leinaba paukhum sing thabakka loinana pami mahikol asi khaktagi Wapham natana kunai sigi yanglin saru oiriba Manipur gi education sector da hauzik oiriba phibam sisu Phibam sibu karino Edet College khara lenga ki mapung phaba college sing ohen ki bagi matang dasu leibak wathok hekta oiki ohen pham thokpa college khara ohen ki de hai bagi waru nungju thoi ohen ki bagi thabak tu dasu phajadaba manam chen ki high school degi hauraga higher secondary school amasung college singi headmaster mistress principal regular oina hapagi mahutta in charge oina matam sangna puhallakpagi wathok laiki oza singi transfer amasung posting da pena de utilization amasung stop gap arrangement ching Wapham sing same duna puthok I deputation haiba wahai amasu Matam sang nagi mamang dagi loina raktuna thabak oina chathana rai anauba thorang thausil haudorak pana hana dagi hena kanaba oiragabadi khubak khuduna thagat payai adubu wathok ki wathok ngakta oirai education sector hena masak thihalam thenabagi machak oirai areng puthalai nahana maiba saraga mangthali haibadugi fibamda lehalai Miyoy bagi aning bapa amasing gi mapal naide haiduna hauzik protest tawrakliba oza sing amasung mahiroi singi pizariba makai kappa pizadragana tokpa kaptreng makni haibadi yaroi langani makhoisu sanglaba chahi manga khangduna laklibani haujikta thaba hai natragana hai pambi du khudakta mapal sahalu mahai yalalu mapungphana leisalalu haibamakti yakhidabra khalli Hai khidabra khali chahi manga henjil laklaba fawbada DMU bu uchida adumak hanjin handuna thamlakpadagi lawba khongba haurakpa khon kankhalakpa oigani masidi chomde mahiroi singbu mahai masin takpi tambigadaba oja singbu mafam chadabada khinba kharung ohallaga mafam jahan janaba protest romda again Anges torak halakpa asingba achumba thausil natte aduga mahai masin tamjagadaba mahairoi singsu demand tanbaromda changsilakpa chumde atei sector gi loisang singdugi thabak thoram singdasu kanabani tawdaba yadabani haiduna machil mai loina musillaga makha tarakpada hanna tuna yengdana mana thokpa haiduna langthoktuna thamba thawong afawa natte Pambai leirakloidaba oiraklabadi kamjau hunduna khong thangjiloidabani jangsiluragana mapung phaba fibam amada ohanduna thamnana bohanagadabani atopa loisang pumnamakta lehanba in charge re-engagement amasung service extension na singba sing mahut hamuk khalnarabam thausil sing professor amasung Scholar kaya puthokadawriba university amadasu matau tamduna hainabi tawsinganu chindana education sector la quality education haibana chingba fazaraba wa ngakta nganglaga tawrakpada thabaktana khut lauba education sector bu pumna maktagi mangjil thana priority pigadabani mathau ngamnaba honagadabani matamduda afaba amasung achumba laingak haibadugi chapchaba wahanthok chenba arangba masek mangal thorakadabani DMU gi wathok makha sangthanganu leiminari bus Central University singi mamangda ikaijai ngamdraga pham thadu hairaklibasigi matung ina resign taw angamba wate kokthong ama lei haibasi kawganu masini pujarakliba matamgi Wapham